ngasi numida waram phongkhiba tongan manipuri sifongsing amasum thokhiba thawdo wathokising dagi maruoibi I pausing myamda thamjagi ahanbada kanglipaki maira news dagi lakhusaraga khudekpi laithielda akan mamongna numai kapnakre bom kapna na hotnabada Pokhairaktuna Kuki militant ama Sire Kwakta ward number 8 ta leiba mitai imung amagi miyohum Kuki militant singna tamthiba mongda halamagi thakdok thokraba matong ngasi phawbada lepa leitana tronglawbige thangnana leiba khudekpi Laithiel hari mafam asida Kuki militant sing numai kapsinduna landarakpagi thabak leptana satharakli ngasi nongalamdai pung 3 makhairom tabadagi hono Kuki militant sing numai kapsilakpadana tana bom phawba kapsilaktuna landa silakhi madura khulngak libu khunja volunteers sing handuna nakalani makta numai kapnaki ngasi nungthil pung aniga minai kunga mangarom tabada Kuki militant sing makhoigi bunker dagi mitai kultamna bom kapna bhonabada Pokhairakpadagi Kuki militant ama bom masina panbadagi phibam thina sokpadagi thawdok phofamda laikhidre Thawdo si hek thokpadagi Kuki militant singi maikeidagi numai kaplepki loina numai kapnaba sida Kuki militant singi maikeida yamdrabada miyoi mari rom siram lagani haina thajanari Manipurgi mafam kyadagi lal pangba lakpa miyoi kya sangsinuna Kuki militant singi maikeida numai kapsin biyawki adobu security personnel sing sangsilakpadagi ngasi nungthil pung 3 lom taba matamda numai kapnaba lepki madugi matungda khut thoknariba mafam maduda helicopter paisilaktuna Kuki militant singa numai kapamoiriba maya aduwaida landing tawgiba miyamna unaki hari Amaramda numai kapna phamga thangnina leiriba Kwakta ward number 8 ward number 4 amadi thangnina leiriba mitei khul kyara coming operations athagani haina central security force sing thomjilakpa haure haire nisu pausina makhatana su phongdorakli Amaromdana laikhidraba bide Prem Kumar state ki thakta ikai khumnaba utkadari laikhidraba miyo ehumgi imung manungda lainga ki thaba amamam piragani haina thajaba pikre Masagi mayumda tumduna leiringaida Kuki terroristsingna thong kawkhaiduna sanglaglaga tamthiba miyata harkraba Bishnupur district ki Phogjakhai police station ki manung sanma Kwakta lamkai ward number 8 gi BDF personal yumnam Prem Kumar BDF number 1295 ki mafam hayeng ahanba Manipur rifles the state ki thakta ikai khumnabu utpaga loinana aroiba mathong mangam pangtolagani ngranu midang pung tere taba matamda Chief Minister Bangalore unaba tu da Kwakta gi lebakthi thawdo adu leikidraba miyoising adu gi imung munung gi miyoising Moirang Kendra gi MLA Thongam Santi All Manipur BDF Employee Welfare Association gi chief advisor Wangkhep Shamjai Works Minister Govidas Konthauzam Social Welfare Minister Haikam Dingo Wangkhai AC gi MLA Thangjum Arunamadi All Manipur BDF Welfare Association Laishram Devan Secretary Y Aruna Singbana Saryaki Laikhidrabagi imung manung yauna Chief Minister gi unabadu Chief Minister gi maikeidi gi thokiba leibaktiba thawdo adubu akan mamong yaning da phungdoki loinana Laikhidraba Prem Kumar gi mafamda state ki thakta ikai khumnabu utpegi tharom ama hayeng ahanba Manipur Rifles ta leiba Manipur Memorial Park ta pangtholagana han phungdoki Amaramna Chief Minister gi maikeidi gi laikhidraba miye ahumgi imung amamamda sel oina lupa lakh amamam gi mating sukusanaki loinana laikhidraba bide Prem Kumar gi loinabi Asamadi laikhidraba pisaki masanu pabo homeguard oina lenga ki thaba amamam piragani hainasu thajaba pikhiloinana laikhidraba jiten gi loina bidana ma ka sanaba lenga ki thaba ama piragani hakhi Chief Minister na makhatana hai Kwakta gi thawdo du thamoi suk nuaitaba phawi thawdo du senaba miyoising phaduna ain goiba matik saba sairak pigin hainasu imung munung gi miyoising aset pathajaba pikhi panba yabri thawdo sida laikhidraba miyo ahum yumnam pisak sai humdragani thoi yumnam Prem Kumar sai kuntraga manga madi yumnam jiten sai yankai humdoi gi asibak sang singarang rims da postmortem tabuloikre laikhidraba bide personal Prem Kumar gi thawa yaudroba haksang hayeng ahanba First MR da ikai khumnabu utlaba matungda Phogjakhai ikai mamang lekai da liba lampakta lairul sanbagi thorom pangthokani hairi Makha satharakpo oina topa pawmana Manipur gi iranga mari lainana DGP Rajiv Singha Supreme Court ta karakre Hauju Manipur thokliba irang sigi matangda Supreme Court na lokhatpa petition amaga mari lainana ngasi Manipur gi DGP Rajiv Singha court karakre Manipur thokliba irang asigi mari lainana Supreme Court na lokhatpa case amaga mari lainana August amadagi satharakiba petition hearing da Manipur gi DGP Rajiv Singha hearing sathakadaba numit singda court ta karaknaba khankibani August amada sathaki hearing adu housing state asida thokliba ethnic violence asiki matangda Manipur police na lokhaliba thabak thorom singi matangna wangpong toki court na Manipur police na lokhaliba khongthang adubu tawningdaba tawba manba madip mapangal watpana lamda masiki law and order gi phibamda sound ohob laire hairi loina ngasi sathagadori hearing asida Manipur gi DGP amadi ma ki personal sing court ta karaktuna housing thokliba tamthiba thawdok sing
asiga mari lainana thijin humjin bagi thabak thinthariba sigi matangda sandona khanganana ba kaukibani panbi abadi August amada sathakhiba hearing aduda Solicitor General Tusar Mahetana hauzik thoklibi rang sigi mari lainana apunba FIR case lising taruk sangwa kungom na register tawre masigi menung taraga mathuidi nupi angang gi mayok sathaba crime sing ni haina Supreme Court phongdokhibani haidi amaromdana Assam Rifles ki ka henba thawong yaning da ba phongdoktuna mafam kya da khongjang sangsinkhre Haukiba August ahum da Bishnupur district miyam na sanction kiba khongjang Assam Rifles na sathakiba ka henba thawong da nupi khongjang loi kun ga manga hena asu open nang kiba thawdo do yaning da ba phongdoktuna ngasi tampa ki tungan mafam singda maira paibi imai bel singna wokat khongjang sangsinkhre Manipur gi leimai digi Assam Rifles loktu uhai da bi tawro du ngasi khoirambal ima kaithel da kaithel phambi ima singna khongjang sangsinkhre Stop using Indian security force against Mitai Heba banner Makara sanction kiba khongjang adu imasingna Technopol Kangpopi amadi Susampur the law sanhalo ain kai nangam khoi lanchilak di terrorist sing taktu gobe Assam Rifles haina thab play catching season ki loinana Assam Rifles ki thawung yaning de heba yauna khulau kya slokhi ngasi curfew komthuk lingai manung khoirambal kaithil phambi imasingna sanction kiba khongjang adu saruk ya kibi imasingna phungdok kibada viral oikiba video amada yumpham oiraga Bharat ki Prime Minister Narendra Modi amadi BJP Manipur Pradesh ki President S Hardan yaningdaba wafam kya phongdokhi aduba Assam Rifles ki personal singna khongjang sangsin kiba imai bel singda chemical yawa tear gas ka sizinaduna ka henba thawong kya satakhiba aduradi wafam amada phongdoktana tumina laisili Prime Minister gi kanglup naiba manba thawong yaningde Amaramda Assam Rifles singna tambaki mafam singda leiba nupi singi mathakta sathariba thawong sing thamoi sukna nuaite maram aduna Manipur gi leimai digi Assam Rifles lakthoki baibisi lamdam sigi nupi miyam gi apa manaki singjamai singa mathak amadi akoi bida leiriba maira paibi singi singjamai singa mathakta leiba mari suba Assam Rifles ki post hek makhada leiriba singjamai singa mathaki bus station khongjang sangsingkhre khongjang adu saruk gya khibi imai bel sna tungan pen bu wapum kya tha basi role sing paiduna AR gi thawung bu akan mamung yaning du phungdokhi Manipur gi Assam Rifles lakthu haiba dabi tawroduna bamol lekai amadi lawlawbung gi akoi bida leiba masing yamlaba maira paibi sina moirangkhu mapar lambi de thulaktun wokat khongjang sangsingki loinana Manipur gi AR lakthu haiba kolaw sing lawroduna miyam gi khongsat amasaki khongjang adu saruk gya khibi maira paibi sina Manipur gi leimai ri AR gi khongda pampi bigano AR gi ka hen ma thawung yaning di hain phungdok nakhi tabaki tungan district singi mapam kya da sapmana ba dabi es tawraduna maira paibi sina khongjang sangsingki lilong du sumiyam na rally sakhi Thawbal Kaksing Bisnupur amadi Imphal East ki Singarel Tezpur Phaknung amadi Khurai desu maike dongi maira paibi imai bel sina khongjang sangsingki hain spouse ta makhata na pali Makasa tarakpu ina to perform na Kamelo ki thawdok to nungmai na pan ki ba miwe ma sial laitabadagi masaragi nungmai maru lokthok pangamdana leiri Haukiba Juntang Taragum de Musum Taraga Marigi Lona by Hinda, Kamelok to Klai Matik Sana Pipe Kuki militants in the Landara Akan Malan from the Nomamaroma de Bombas in a pan Madigas open Nankiva, Kulanga Muema seal later with the Gingasi Pau Masadigi, Nomaimaru Loktopungamdana, Pamsina Duna lady. Kamelo ki lan pamadu no may meron na pan madiga aso open nang kiba kulnga pamiyoy gi maming hizam sankar say kontra apok pa Sandra Sen kawi kuray kong pal ning thawbung lekay digini lan pamadu sankar gi haksang ki tuwan masarukta no may amadi bom masit kulum panki no may maro masum bom masit ayam lakthok rabasu kharadi lakthok pangamdana masari yawri Doctor gi paktak matung ina Manipur gi wang mada puraga layeng patari adubo maki makata ba layeng na ba se laita ba digi hausi hospital digi yum da puthra ga phamsena dun leiri amaramda hizam sankar gi layeng buda mating oina ba ngasi Sisian forum na angam sil gi mating pangre sil gi mating adu ngasi ayuk Sisian forum gi convener angom sa singkai na lusing go mihut kang buwa mana sankar gi mayum da haktheng na satunuk sanaki sil gi tengbang iba duga mari lainana forum gi general secretary sandam Sudarshan hai hauzik thokliba lal asina maram oiraga awaba taraba lamdam asigi tungan mafamda leiriba mite isilinaw singda forum asina haukiba me taraga manga dagi hauna angamba sila madisana thaknaba polam sing mateng pangduna lakli haukiba jun taraga humde masum taraga marigi lona ba hinda khamelok ta kuki lalawusin landara pa khulngak tun leiba hizam sankar gi masad nongmai maro masum bom maset kun hena pandun asu apanangki layeng na ba se laitabadagi nongmai maru khradi hauzu pawa laukthokpa ngamdana masana yauduna leiri haiba paw tabadagi ngasi forum asina sankar gi layeng bada mating oina ba sel gi tengbang sipibani amasum Sudarshan hai handaki lanpham asida asu opan nanglaba singda lengang na sel gi mating pangani haina laukthoki badu athubu matam na sankar gi layeng ba sida su mating pangbiwai ki
अमरोमदना मणिपुर की असम राइफल सिंदोखिबा याना लेरे मणिपुर हौजिक थोकलिबा इरांग सि लक्षणनबगिदमक डिप्लॉय तौरिबा असम राइफल सिंगी मुहुत सेंट्रल पैरा मिलिटरी फोर्स मपुंग डिप्लॉय तौरबा याना लेरे मिनिस्ट्री ऑफ होम अफेयर्स नुमिदांग पैरा मिलिटरी फोर्स कैंपनी तारा इम्फाल थाजिलखिबसि मरुओइना असम राइफल्स असि लौथोकनबा थौरांग अमा ओइरबा याय हाइना पाउक्सियेसना थाजबा याबा मफमदगी फंगबा पावमन हाइदि पाउक्सना मखाताना हाइदि हौजिक स्टेट असिदा थोकलिबा इरांग असि लक्षिननबा मांगजौनना पैरा मिलिटरी फोर्स कैंपनी क्या इम्फाल लेरि अदुबु ngarang ministry gi maikei पैरा मिलिटरी फोर्स कैंपनी तरा थरकलिबा असि एहनबा फोर्स सिजनबा नते मियामना कांगलुप नाइबा थावोंग सिंग साथै हाइना लखोखिनबा दाबी तौरिबा असम राइफल्स की कैंपनी सिंग असि की मोट सिननबने हाइदि अखनबा मिलिटरी प्लेन अमना ngarang नुमिदांग इम्फाल तमना पुरखिबा सेंट्रल पैरा मिलिटरी फोर्स सिंग अदुदि CRPF की कैंपनी मंगा BSF कैंपनी अहुम ITPP की कैंपनी अमा मसुम SSB की कैंपनी अमनी नौना थाजिलखिबा CRPF की कैंपनी तरा सिना सुचामपुर अमदी कांगपोकपिदा लैबा AR पर्सनल सिंगी मुट सिलबा याय मसिदनतना अतोप कैंपनी तरु अमसु अमुक थुंगलबा याय हाइना थाजनरे सेंटर की मेकेडिक स्टेट असिदा हौजिक फावब्रा सेंट्रल फोर्स लिसिंग निफु की मथक्ता थाजिलखरे मियामना असम राइफल्स ता थाजबा लेरक्तबना अहानबगी ओइना बॉर्डर एरिया दा पैरामिलिटरी फोर्स असि मापुंग फाना सिंदोकनबगी थौरांग अमनि हाइदि अमरमदा मणिपुर थुंगलखिबा पैरामिलिटरी फोर्स कैंपनी सिंग असिना लैगदबा मफम अमसुंग मखोइगी मथौ ताबसुंग मणिपुर लेगान अथुबु मतमदा थौरांग तौबगो लोइनना ngaksinbगी मथौ ताबा मफम सिंगदा डिप्लॉय तंगबा पौताक पिख्रे स्वाइदि अमरमदना कांगलुप की इरांग थोकनबा मैरा सुखनबा होटनरोइदबनी AMMDC लमदम असिदा खुंदा मिनरिबु कांगलुप अमतना कम्युनल की मैरा पुखनबा होटनरोइदबनी मणिपुर की अपुनबगी सक्तम थुगाइनबा होटनरकोसिंगी मयक ऑल मणिपुर मुस्लिम डेवलपमेंट कमिटी AMMDC मदी मैती पंगल खुनाइना लेपली हाइना कमिटी की सिरोल अमना हाइदि सिरोल असिना मखाताना हाइदिबदी लमदम असिदा नुंगसी चानना लैमिनरिबु कांगलुप अमतना मसा मसा की कांगलुप की वाखलोंद युमफम थोंदुना इरमदम असिगी इपाई पुना थंबिरंबा लंबु मसेट मसेट लौगे हाइबगी वाखलदी ओइरोइदबा मंगलान ओइदुना तोखने अमसु खा नोंपोक एशियादा लैरिबा लेबाकसिंगी मनुंग सही लिसिंग अनि हेना निंगथौ पांदुना निंगतम लेबा अमा ओइरखिबगी पुआरी लै हाइबसि मलेमगी लेबाक खुतिमोना खंगनरबा वाफमने मणिपुर की सिंगी लोइजिंग लोयाद खुंदा आरिबसिंगना खुनेकी मियोय खरना असिंगबगी तंजा लौरगा ममल लैतबा मिसम हातपा तुप्पा मसुम युम मै थारगा कोकिलेन फंगनी हाइबगी वाखलोन अदुदि फुदिता मंगजोंग सोंगमने हाइना MMTC ना लवी मेनलैंड इंडिया अमदी लमदम असिकी मपी मपा ओरिबो पॉलिटिकल पार्टी खुदिमकी लुसिंगबिसिंगना मैरिक पिदगी मैजावी ओलब लानसी तसिन उसिनदबा ताराबदी सही लिसिंग अनिगी पुआरी मसुम अपुनबगी सक्तम सिंगनबा लेफनबा ngamdrabadi yot khoki lal thulak loi haningai leti सिओरसिन हाई मणिपुर की मनुंग अमसुम मपाल लाल की साइथिंग फंगदुना मयुम मकई थादोक्तुना रिलीफ कैम्प संजफम लौदुना लैरिबसिंगबु ngasiगी लेंगना मसा मसागी मयुमदा हलंदुना तंगदु लैताना लेहननबा थौरांग पुथोकपियो लोइनना रिलीफ कैम्प संजफम लौदुना लैरिबा मियोइसिंगदा फिजिकली मोरली अमदी फाइनेंशियली मतेंग पंगहनि हाइदि अमरोमदा AMMTC की मैकेरी बिष्णुपुर की मनुंग चनबा कोक्ता खुमंद हांगलिबा रिलीफ कैम्पदा साना थनबा पोलमसिंग मतेंग पांगख्रे स्वाइदि अमरोमदना बैंक मैनेजर अमदी लनाई मियोय खरगा लौतुनरगा जॉब कार्ड की संगलकपा सेनफम यावना लनाई थमजबा सेल कायथोकलमले हौजिक जुलाई 19 कायराव मटिंग ग्राम पंचायत की जिला परिषद की नॉमिनी ओइरिबा MD रेहाउद्दीन एलायस MB रोस्तम अपोको लैखिदरबा सलीमुद्दीन अमदी मणिपुर कोऑपरेटिव बैंक पोरोंपाट ब्रांच की बैंक मैनेजर अमदी स्टाफ सिंग यावना लौतुनरगा अकाउंट होल्डर मसागे अयाबा अमदी डॉक्यूमेंट अमत यावदना सेनफम क्या लौथुक कायथोकलमले हाइदि इंडिजिनस मणिपुरी मीतै पंगल डेवलपमेंट ऑर्गेनाइजेशन की सिरोल अमना हाइदिबदि मतम क्या की ममांगदगी मणिपुर कोऑपरेटिव बैंक पोरोंपात लैबा अकाउंट खरदगी अकाउंट होल्डर मसा यावदना बैंक मैनेजर अमदी लनाई मियोय खरगा लौतुनदुना जॉब कार्ड की संगलकपा सेनफम अमदी मसागी थमजबा सेनफम यावना कायथोकपिख्रे हाइबा पाउ लैबदगी ऑर्गेनाइजेशन की मियोयसिंगना कुपसेन सेनदुना लाखिबनि मदुगी मही ओइना हौखिबा जुलाई 19 दा कायरावमतिंग ग्राम पंचायत की जिला परिषद की नॉमिनी ओइरिबा रेहाउद्दीन अमदी बैंक असिगी मैनेजर अदुगी स्टाफ सिंग यावना लौतुनदुना अकाउंट होल्डर की मसा यावदना सेनफम क्या कायथोकलंबा थेंगनखिबनि मसिगी सबसाबा खुदम संगदम लैरे हाइरदुना लैंगाना हिरामसिदा हकथेंगना सेनरिबा बैंक मैनेजर अमदी MB रोस्तमबु मियामगी इहौ लाक्त्रिङैदा अकनबा एक्शन लखटपियो मदु नत्रबदी मियामना बैंक सिंगना थाजब मंगलखनि अमसुम रोस्तम हारिबा मियोय हानदगी माकी मथक्ता केस क्या साथरिबा मिसकनि मसा यावदना मांगना अकाउंट होल्डर सिंगी अकाउंट दगी सेल लौथोकलिबसि करम ग्राउंड दनो हाइन हंगलक्लि
IMM PDO gi sirul sin makhatana hai Manipur gi panchayat na kon mafam khudimak tu job card ke amadi housing gi senpham asti masa khangdana bank manager singa manaraga sel lakhok pirabra haibigi asuhu hunga malakli masiguma thawong si chatharam labadi khudak lepkadabani maduna trabadi organization asina ain goiba mating lawdun excel lokhalakani hairi atopa pawmana kanglok irang asina swalaba mitei pangal singi relief camp ama lengang athuba matamda hangdokpiu Manipur thokliba kanglok irang asiga mari lainana yum kai mang tak tuna lepham leitraba mitei pangal singoina barat lenga masum state lenga anina athuba matamna relief camp ama hangbiro haina Kokta municipal council ward number 8 ki councillor Sesam MD Abdul Karim nangasi Kokta ward number 8 leiba masagi miyumna pawmising unaba man phongdokre mauna makhata na phongdokibadi Kokta khulasi mitei pangal mitei amadi kuki sing puna nungsi sanana leiminarami adubu haukiba August mangagi nungalamdaida kokila lawusing mitegi yumda sanglalaga imung amagi miye tam thiba mongda miat thina hakit miat adubu yamna kana kanim tawi namit adurugi ngasi power kokila lawusing na bom amadi numai kapslak pa left right kip maana makhata na pawmising hai bom amadi numai kapslak pa sida Kokta ward number 8 ki maning thang masarukta leiba Kutub Ali masasit yauna yum humdraga mari maina tumna sakre yum singaduru leirama miyoi lising amarom hausik leifam leitaduna yamna sauna awapa mayung nari masiga mathakta mitei pangal miyoi taraga mangarom nungmay amadi bom masina panuna hausik aruba piyamda leikaduna leiri maduna nakal animak wari sanaduna lalasit lusinbiro aduga yum kai leijadraba mitei pangal singoina relief camp ama athubuda hangbiro nungmay kapa lepiro hanagum nuksisana leminasi oireba piwa masida India lengana hausik pawba tumina leiriba sipende athuba matamna India lengana Warushin Purana Bohona View Amarom than a cookie militants in a capsule bomb Pokhaidana, Imuna Tasilapadi, mi pine cre. Howsy cookie militants in the Akamamona Kutona River, Quaktara cookie militants in a Massinkang and a capsule keep a bomb ama, Yumtaka Tasilabamatung Pokhaidana, Imuna Tasilapadi, Imungadura River Muis, mi pine cre. Taugo Singaran Numidang, Waram Kokta Manaki. Got hold the lever, even woman at Tokibani, Bomaduleka to the lever, Ibom Zakoba Muemagi Yumtaki, Pogil Lagi Immunatasin Kibani Hari, Tunga Taudo to Matana police the paw Peter Matung bomb expert Kambulak to Bomado, Asu Angam Yaudun, Lakolaga, Poka and Credi. Loisulaku and Atopa Pom and IRB personal Amalakidre, Mode police the ATS Tadun Leva Manga Subo IRB personal Ama Dengi Lina Maramodun Lakidre, Lakidra IRB personal Tabal district Yeripo Yambem Degi, Sanabam. Ibung sa say kontragom na apokpa sanabam ingosa kawi mga sa ihing nungyay matung pung amarom tapa matam na more police station na laikidabani laikidraba abung sa dengi positive oy bidig laikidabu oigen haina sinari laikidraba abung sa si numikran gi mamang digi leho hawbuna singma tawduna laikat na duna lakibani adubo layeng bi khudong sa phangdabadigi nong gi masa sokchi lakpana maramoiduna ngarang laikidabani panba yabade hauzik tholi bi irang siga mari lainana hawki pa tha khara gi mamang digi mga suba IRB personal kara more border town da ngak sina bagi thabak sa thadun lerakibani loinana more border town yona Myanmar border paringda kang na sandok dengi laina asi miyo kya su na bayawre nakalamuram na Manipur gi yumthang nari ba Assam na su dengi laina asna maram werga ngarang phawbada miyo taraga mathoi lekhidabag loinana hauzik miyo kya su laina asina na aduna lekat nari haidi adu hauzik ko nadi myam paw matang sa lusinjrage mas myam puna no bab dip nyaminasi